ngasi ayu phongkiba tongan tongan ba Manipuri si phongsing amasum thokiba thawdo thoksing digi maruoiba I pausing khongasaraga Manipur top channel gi maike digi myam thamjagi hamda myam tenda tenda na maruoiba I pausing lokhajara kan myam thamjaramge Finance Minister na Parliament senba sai English ni kungani thoina kungo humdo gi budget estimate puthokre laibak sida digital currency satna halagani FM maruoiba masangweba wafum khara budget ki maruoiba khara mobile phone amadi parts singi mamal hengalagani digital ranking unit 75 hangdoktuna digital rupee satna halagani omsubda center amadi state government employees singdagi tax lobgi sang hengalagani mari subda 5G spectrum gi auction lauthokre rims hospital gi damak lupa crore sanga humfu haple diamond amadi gemstone singdagi custom tax ada mangadang lauragani common man singda lawu income tax ahong bale hendre industry salary bisingi corporate tax ada taragani pandagi taraga mangada handare PM Awas Yojana da lupa crore lising nifuguni pan haptuna yumla marfu sana bakai tharagani haiba masang wapam grass thamaka na mayamna paw makha sasajagai India gi Union Finance Minister Nirmala Sitaram ngasi Parliament mathangi senba sai English ngani ga kungani thoidagi na kungu humdoida satnagadaba budget estimate puthokre anauba budget sina lewa sigi na hanupi lomi amadi sothna leiriba mi singda sauna kana ba piragani haina Union Finance Minister na phongdokre budget sigi manungsana lewa sida digital ranking unit humdraga manga linkhatuna RBI gi blockchain technology sizinaduna digital rupee puthoklagani ngasina leba sigi economy fagat hanbada sauna mating oikani hari adumainama stepstone singba virtual digital assets sing transport over the union government sada kuntra tax oina logani loinana transaction charge sada ama logani hari ngasi finance minister na puthokiba budget aduda personal income tax lobigi matangna mamangi sahidagi ahongba mata lekide adubu cooperative society singi tax mamangi senba sahida sada taragani pallorambadu lakhduriba senba sayesi goinadi sada taraga mangar hantharagani loinana cooperative surger su sada taragani tholorambadu sada tareta hantharagani anaba budget asina leba asibu malem goina khwaidigi mangjil thaba setmilon label leba oigani swadi anaba budget asina India gi economy asi mamangi senba sahida sada 7.3 lerambadu 9.2 de hengat hanba ngamlagani hairi hanasu pausna makatari income tax ki oina sayesi gi oina su sahi amada lupa lakh 2.50 faw income lakh miyoi singidi income tax amata thiroi lupa lakh 2.50 digi manga faw lakh miyoi singoina apunba income adugi sada manga lupa lakh manga digi 7.50 faw income lakh miyoi singoina sada tara lupa lakh 7.50 digi 10 faw lakh miyoi digi sada taraga manga lupa lakh tara digi Taraganitoy 0.50 faw lakh miyoi singi sada kun lupa lakh taraganitoy ga 0.50 digi taraga manga faw lakh miyoi singi sada kun ga manga mati lupa lakh taraga manga gi mathakta income lakh miyoi singi oina sada kuntra tax oina thigadabani hairi hensu pawsna makhatana phongdorakli atopa pawmana Omicron laisat Manipur community transmission haure positive sama kun ga teret ki manungda sama taraga nipani mapanda satlude Dr. Azok Manipur anauba Omicron case marfuga manga thena kibaga loina state asida Omicron positive case samaga kunga tere sukre Omicron sandopagi sang sada 4.3 yaure apunba case samaga kunga tere asigi manungda mapana mapalebak singdigi halakpani eduga samaga taraga nipana lam amata susataba local transmission ni haina director health service Dr. K Razona phongokre Manipur Omicron community transmission haure haina lawbiare Directorate of Health ki boardroom nangasi pangthokiba paw mifamda Director K Razona hai haujuk phawbar Manipur da thengna kiba Omicron positive case samga kungatre asigi manungna mapani gi halakpa miyoi mapan khaktama Omicron hori lemauriba miyoi samga taraga nipani mapalamda satpagi history leitaba miyoi ni puna Omicron positive oiba miyoi samga kungatre asigi manungna Bisnupur district case ama Sanil district nipan Chuchampur district ama Imphal East District Kuntraga Taret, Imphal West District Humfu, Kaksing District Ani, None District Ama, Senapati District Taru, Thawbal District Nipan, Amasung Urkul District Ahum Yauri, Kamzong Kangpopi Tamil Ramasum Tenapal District Omicron case Ama Faw Tengadri Hairi Henisu, Paushna Makhatana Phongdorakli, Atopa Pawmana,
अनौबा बजेट रिम्स की दमक रुपा करोड़ संवाग हुम्फू हाबलकले इंडिया गवर्नमेंट की मिनिस्ट्री ऑफ हेल्थ एंड फैमिली वेलफेयर की मखादा लेबदनतना मणिपुर की ख्वाइदगी चावबा मेडिकल इंस्टीट्यूट ओइदिबा रीजनल इंस्टीट्यूट ऑफ मेडिकल साइंस रिम्स की दमक यूनियन बजेट 2022 दगिना 2023 दा रुपा करोड़ संवाग हुम्फू काइथरकले अनौबा यूनियन बजेट असिदा हाबलकलिबा सेनफम असि ममांगी सेनबा सहीगी सादा कुनगतरेक पॉइंट तरुक हेनगलगा हाबलकपने हिरामसिगी मतंग रिम्स की डायरेक्टर प्रोफेसर ए शांतना पाउसी सिदा फोंदोरपगी मतुंगिना इंस्टीट्यूशन असिगी परफॉर्मेंस असि मिनिस्ट्री ने यामना कुपना यिंगसिंदुना लाखिबने मसिदा लेबासिगी तुआन तुआन मेडिकल कॉलेज सिंग येंगनाबदा थोइदो हेंदोकपा परफॉर्मेंस उत्पगिदमक बजेट एहन सेनफम असि काइथरखिबने मसिगिदमक यूनियन मिनिस्ट्री अमदि सेंट्रल गवर्नमेंट पु हाइनिंगाय लेतना थगरबा फोंदोरकली हाइनसु माना मखाताखि पद्मयावती रीजनल इंस्टीट्यूट ऑफ मेडिकल साइंस असी हौकिब सही खरासिदा अनौब इंफ्रास्ट्रक्चर कयामरुम सेंगो सगतपदा नतना लू नानबगी सांग हानदगी यामना हेना फगतप मियामना थेंगनरिबनि मसिदसु नतना अनौब लायेंग पथाप अमदि खुसु खुलाई कयामरुम हापकतुना लनाई हॉस्पिटल सिंगदा लायेंग ngamjitaba लायरबा मियामदा चावनो खुदोंग चाबा पीरिबनि हाइनसु पाउसनसु पलकली अमरमदना अहानब तंगक पांथोकदब मिखल की नोटिफिकेशन थोखरे सलिब थासगी कुनगतरे अहानब तंगक बोट थादनगदरिब मणिपुर लेजिस्लेटिव असेंबली की मिखल की नोटिफिकेशन ngasi मरी लेनबा रिटर्निंग ऑफिसर सिंग थोखरे नोटिफिकेशन असिगी मतुंग इन स्टेट असिगी डिस्ट्रिक्ट मंगा की असेंबली कंस्टिट्युएंसी 39 की मिरेप से पिछलक यानख्रे हाइरिब डिस्ट्रिक्ट मंगा दुदि इम्फाल ईस्ट इम्फाल वेस्ट बिष्णुपुर चुचांपुर अमसुंग कांगपोकपिनि हाइदि अहानब तंगक पांथोकदरिब असेंबली कंस्टिट्युएंसी दुदि अहानब वानदा खुंद्राकपम अनिसुबुदा हाइंगांग अहुमसुबुदा खुराई मरीदा खेत्रिगाव मंगादा थोंजू तरुकता कैराव तरेता अंद्रो निपानदा लमलाई मपनदा थांगोइबन तरादा उरिपोक तरागा मथुइदा सगोलबन तरागा निथुइदा कैसामथोंग तरागा हुमदोइदा सिंगजमई तरागा मरी गे स्कूल तरागा मंगा वांखै तरागा तरुक सेकमाई एसटी तरागा तरे लमसांग तरागा निपान कोंथौजम तरागा मपन पसोय कुन लंगथबाल कुन मथुइ नौरिया पाखंलाकपा कुनगनिथोई वांगोई कुनगोमदोई मयांग इम्फाल कुनगमरी नंबोल कुनगमंगा ओइनाम कुनगतरुक बिष्णुपुर कुनगतरेत मोइरांग कुनगनिपान थांगा कुनगमपन कुंबी निफुगतरुक साइकुल एसटी यांखै कंगपोपु यांखैगमतोई साइतु एसटी यांखैगमंगा तिपाइमुक एसटी यांखैगतरुक थनलोन एसटी यांखैगतरेत हेंगलेप एसटी यांखैगनिपान चुचांपुर एसटी यांखैगमपन साइकोड एसटी अमसुंग हुमफु सिंहाने हाइदि पाउसना मखतना हाई तंकक असिदा बोट थादनगदरिब असेंबली कंस्टिट्युएंसी 39 सिगी मिरेपसे बिसिनबगी अरोइब नुमित फेब्रुवारी 9 मथंगी नुमित फेब्रुवारी 10 मिरेपसे सिंगी स्क्रूटिनी पांगथोकनी अदुगा मिरेपसे लाक्थोकपगी अरोइब नुमिना फेब्रुवारी 13 मसिगी इरोइनुना अनिसुब तंकक ओइना मथंग मार्च मथंग था मार्च अहुमदा पांगथोकदरिब मिखल सिगी नोटिफिकेशन फेब्रुवारी 3 थोकनी अदुगा मिरेपसे बिसिनबगी अरोइब नुमिना फेब्रुवारी 13 मिरेपसे सिंग फेब्रुवारी 13 दा स्क्रूटिनी तौगनी मिरेपसे लाथोकपुगी अरोइब नुमिना फेब्रुवारी 13 नि हाइन सपाली नकल अमरमदा मणिपुर गवर्नमेंट की जनरल एडमिनिस्ट्रेटिव डिपार्टमेंट थोकिबो ऑर्डर अमगी मतुंगिना लाखरिबा फेब्रुवारी 19 अमदी मार्च 3 पांथोकदरिबा मिखल सिगी येंगलगा नुमिसिंग असिदा मिखल पांथोकदरिबा एसी सिंग असिना कोनबा मफम सिंग असिदा लैरिबा लेंगाक के ऑफिस एजुकेशनल इंस्टीट्यूशन प्राइवेट सेक्टर अंडरटेकिंग अमदी अतै अतोपा Establishment खुदिमक सुटी होगनी मसिदसु नतन नुमिसिंग असिदा बैंक अमदि फाइनेंशियल इंस्टीट्यूशन सिंग LI नसिंगबा पुनमकसु सुटी होगनी करिगुमा मखोय मखोयगी इंस्टीट्यूशन सिंग अदुना तंगाय फदन सुटी थाब यादब ओइरबसु बोथ थदगदबा मियोय सिंगोइनदी अखनना केजुअल लिप लौबगी खुदोंग चाबल हेनगदबनी हाइनसु पाउसना मखाताना फोंदोरकली मकासा थरकपोइना तो पावमना थोंगयाइदे गाड़ी पुथबदगी समनाद हिंहौरे मतम कुइन सेमजिन बिदरा लैरखिबा मोरेगी मरुएबो उगी थोंग अमदा लेबाक सिंगनबा बोलेरो पिकअप गाड़ी अमा पुथबदगी ड्राइवर अमदी लेबर सिंग समनाद हिंहौरे मोरे वार्ड नंबर 6 अमदी वार्ड नंबर 7 तुरेल वांगदा लेकायनी की मरकत फाउनरिबा खुजाइरोक तुरेल की मथक सारीब थोंग अदुदा थौदोक्सि थोखिबनी थोंग असि मतम कुइनदगी मरी लैनबसिंगना हाना सेंबिदना लैरकपना मरम ओइरगा फिबम फासिलक्तबदगी ngasi nungthil thong asida leipak puba bolero pickup gadi edu thong asi lanana bohonabada puthaduna driver amadi labor gi miyoi singadu samnada hingobani tungna gari edu JCB sizinaduna singkat khre thong asi laikai ani gi fauna
lambi oiba khak natana tuan tuan ba manung hanjin ba khul kya gi faunafam oiribani thong asigi nak yeta khajliba ugi saruk singsu amata yaudana matam kya dagi lerakli numidangi matam da mai mutkiba thoklabadi thong asibu lan ba khona ba da miyoi kharasu thong dagi ta duna khudong thiba thokiba thodok sing laikhiba da natana asu open kya yakhre su hari makasa tharak poina to papawmana bus amana ahal ama takpadigi miyamna bus ani mai thakre Gujarat ki Barut town gi mapanda bus amana ahal ama takpadigi sikhibagi matun company amagi employee sing puba private bus ani miyai samarom gi khutpu amana mai thakre haina police na ngasi phongdokre thaudo dunga numidang Dahes bypass road thokibani adubu gari sing adu mai thadringa gi mamangda Dahes da leiba farm adugi bus ani adugi passenger punama adu loinama kumthraba maramna miyamgi hingsa adu da kanaguma mi amata sokhidi haina Barus Inspector AK Barwadana haki police ki matung in ningthokabagi numidang da Barus ki Sherpura khunmanak ta bus ani adugi manung namana ahlama takhi mi edu sikhiba masum bus ani mai thakhiba aduga mari leinana police na tuan ba FIR ni lakhre company ki bus singi manung digi amana numidang pung mapalom tabada Sherpur bus stop ta takpadagi masagi sei humfuga mga suraba Ismail sikhibadagi mafam dugi miyamna saunaki amasum madudagi miyoi sa maronggi miyam amana bus ani edu mai thakhi company employee sing adu loinamak bus sing adu dagi thuna kum thawbana kanamata sokhidi hain supali makasa tarak poina to papawmana lamlai gi sit hangle Taraga mathoi Super Manipur State Assembly Mikalani Pan Lamlai AC dagi Congress ki ticket karakhiba KS Hais Beden ngarang Assembly gi member oibedigi resign tawkhibaga loinana ma ki resignation adu Assembly na ayaba ngarang makpi khibaga loinana thokhiba bulletin part 2 number 75 ki matung ina ngarang dagi Lamlai Assembly constituency gi sit hangle haiduna lapthokre sohairi amarumdana UKLF na NPP gi worker ani furakli gari su thugai rakli pangthok kadoriba Manipur gi taraga nite suba mikhal gi ani suba tangkak ta yauriba nifuga mathoi Sandal Assembly constituency da National People Party gi candidate oiriba Lunkhau Pau Hakip Olis apau gi election campaign chaluba worker ani bu Manipur amasum India Laingaka suspension of operations sugi ayaba thamliba United Cookie Liberation Front UKLF ki kadre kharana pharaga tamthina phurakpaga lunna makoina tongkhiba angoba masugi Scorpion NL01 Hais 8291 thugarak lari wafam masinga si Imphal gi MG Avenue da leiba NPP gi office ta pangthokhiba pawgi mifam amada candidate oiriba Lunkhau Pau Hakip Olis apau na permission phongdorkhibani mangna hai haukiba thangjanum ki nungthilpung amarom tarakpada Sandal district ki manungsanba Molsam police station konba ke sabumpa masum sangjang khulda ma ki worker oiriba khungi sip lanse haukif amadi thengoi khungi sip thangko thang haukif na election campaign chalubani hari adobe assembly constituency sida BJP ki candidate oiribi MS Olis ki yathang matung ennani Hairaduna UKLF ki kadre singna ma ki worker ani dubu lambida thattuna gari khamlaga tamthina phurakpada natana gari gi Wilson Singbusu thugai rakhibani hari thaudo odu yam haksina yaningdi haibaga loinana senari bamiyoi singu farga makhoi gi mathata lokhatpham thokpa logi thabak sing lokhatnaba Molsam police station aiba waka chiro lama pisingkhre loinana BJP gi merep oiribi MS Olis pu sagatpa crime da scene ba UKLF ki kadre sing adugi mathak su lokhatpham thokpa thabak sing lokhanaba chief electoral officer ki kuthang election commission of India da su wakat khari mana makata na permission phongduro ki bida pangthokudori be election si free and fair oina pangthokna bagi tamak lenga ki authority singa sugi ayaba thamliba UKLF ki kadre sing si makhoi gi designated camp sing dagi hendo khandana thamnaba criminal investigation department CID SB gi SP dasu ai basirul ama pising krari lona yadaba kangbuna misam miyamna sa tharagli ba miyoy bi ha khongono bi thaba si Sandal gi cookie chips association gi make digi su akan mamong gi yaning ba phongdo rakhiba ga loinana thaudo du gi thaudang punamak BJP gi merep oiribi MS Olis na pugadabani haina su pawmi singna phongdo rakhi atoba pawmanamo FCI staff singna selana lobagi mayukta truck driver singna high court wakat khre
Manipur की FCI godown staff sing truck driver sing digi get changgi sale sengi wet on bigi sale amadi seng thang thabagi sale na sing wala form thok to sale mayam ama lawgi thawong sing tawidana ma kyar khana haijar ba fawd mari leina ba sing kadi gum thaba amata lakhot pirak ta digi High Court of Manipur wakat ama thangat kre haina Manipur Drivers Association MDA gi President Saikhom Babudon Maitai na thadorok pasirol amana hari sirol sinhai FCI की स्टाफ सिंह ट्रक ड्राइवर सिंह चथरीब थवों सिंह मरम ओइरगा सेल याउद्रबदि करिमत तौब यादबगी फिवमद लेरे हाइरिबा सेनफम असि ड्राइवर की लाइन खर्चदगी पीब गाक्तनी गोडाउन मनुंग गाड़ी थाफम लैना लैना गाड़ी सिंह गेट मनुंग थौजुल हंदना गेट की वांग लंबी परेंग परेंग थांदुना लंबी चलनबा गाड़ी की मियोय सिंह नुंजु नुंसा मरक्ता गाड़ी मखा लंबी मथक्ता तुमहंदुना Atheng amam da nupi angang setpada aki tujungo poknabagi maram ohenmana singba kaya tawduna leire tasingna makidi FCI gi polam sing miyamna yauhanba ngamni visitor driver sing sinani lambi gi khudong thiba law and order fataba maraksida thawai khubak ta haptuna miyam gi sana thanaba pusilakriba driver sing sida FCI na kari mateng pibirabage lusilakpo ni mapalam da thokpa pawkhra miyam da hapsagi Japan gi fighter jet ama mangkhre Japan Air Self Defense Force JASDF 15 fighter jet ama numaizun numita Sea of Japan gi mathakta training tawringai da mangkhre haina JASDF na phongdokre agency na JASDF ki warol paladun hai Japan gi Central Prefecture Ishikawa da leiba Komatsu Air Base gi paikhat ki ba matungda jet adu radar na contact tawungam khidre Ministry of Defense ki source ma gi matung ina fighter adu nithokaba numiki numidang da base adu gi awang nungsuk lom da kilometer mangarum lapna leiba Sea of Japan gi mathakta crew ani gi manung da training tawringai da mangkhibani Ishikawa prefecture da leiba Kanaswa Coast Guard ki office na phongdorakhibada nithokaba numit ki numidang da air base aduga naknana kaga coast ki mapan da angangba maingal ama ubagi paw pirakhi JASDF na phongdorakhibada plane adubu radar na contact toba ngamkhidaba mafam aduda thi humba masum rescue operation sathabada makhoina atawba posak khara phangki rescue team aduna Sea of Japan fighter aduda tongkhiba sing oirama yai haina thajanaba miyoi sing haksang sing thengnaki targum sum thengnariba mi sing amadi makhoi gi phibam sing chapsana khangma ngamdik ngamkhidi haina su pausna makhatana phongdorakli atopa pawamana Karnataka government ki order indaba mahiroi sing classroom digi tanthokre Karnataka ki government ki order gi meyokta hijab sisinaraga class yaukhiba Udupi city the labor government girls pre-university college ki Muslim mahiroi nupi macha sing leba poponumita makhoi gi classroom sing digi tanthokre class yaubada hijab sisinaba yaro hen government order thoktuna khangan khiba matungda makhoi order adu busingna hijab ko loina class yaukhibani college adugi premises the media gi miyoi sing sangba athingba thamki amasung thoninda ba thaudok sing thondana ba gi damakta campus security gi section tharang tankhatki uniform ga loinana hijab sijina ba yahanbi gi matangda awang ba thaki committee amana report ama submit tawdri ba fawba college adu da hojik leiri ba satnabi kaihandana lehanana ba handak to government order ama issue tawkibani han supali loisila poina to pa pawkhrana NPP munnabagi case Thengnari bisingna court ta apology tawkhre hayang phawgi manungda NPP gi interim president gi Mikhal pangthokna ba court na khangkhre Manipur gi khwaidgi leader political party ama oiriba Manipur People's Party NPP gi mapu oiba munnabagi office bearers singi marakta muknaba lairiba sing adugi matangna court ta petition file tarokhiba singna makhoigi asoiba sing adu masana yazana apology tawkhre Amaronda lakadoriba assembly Mikhal asida party asigi intending candidate sing merep oiba yanaba High Court of Manipur gi makedigi February 3 phawgi manungda party asigi interim president gi Mikhal pangthokna ba khankhre loinana Mikhal asigi dama Imphal West ki SP amadi DC da matik chaba security arrange tawna ba khankhre NPP gi office bearer singi marakta nampak tanaduna amanamabu aranbani haina claim tawnaduna party asigi asengba mapu oinaba muknaba kya leiriba asigi matangda High Court of Manipur NPP gi hauji working president oiriba Thawal district ki Wangjing
Haudamba mamangdagi Laishram Krishnadas ay humdra apokpa lekidraba kali amasung party asida hauji General Secretary Administration thangadagi haujina gari awang laikai dilariba haubizam Gitazen anina tharakiba tuan petition singamari lainana ngarang High Court of Manipur gi Justice Lanung Sungkum Zamir gi bench ta video conferencing gi kuthang hearing satakre sohari hearing asigi respondent na Election Commission of India amasum atai party singni writ petition adugi matungina NPP gi office bearer singi status ka mari lainana rival party singi marakta sayenaba laibana representative of the People's Act 1951 gi section 29 clause A gi makhada NPP unrecognized political party ama oina register tawre writ petition asigi hearing da case asigi petitioner number 2 na NPP gi Central Committee na English ani ga kun gi February 13 da laukiba tungan da resolution anida resolution number 7 amasum resolution number 13 asi semdok sadokle haiba kotna khangmangam khi haina su paus na palakli tentak po mana Miram Taron Sainagi PLA gi custody da leidingai da electric shock yauna 3rd degree method ta otnaki Arunachal Pradesh gi handak ta Sainagi PLA na pharuba Miram Taron makhogi custody da leidingai manung da electric shock to yauna 3rd degree method sizinaduna torture toki matam supada makhomukut punsinduna madi mamit punsilaka thammi amasum pizza pithak toramdai khakta da mamit hangdui haina mak apokpa opang tarona phongdokre China ki army na Arunachal Pradesh ki India ki nupa masado Chinese PLA na Indian authority da sinarakhraba matung Indian authority ki maikedi gi mak ki imung manung da official oina ngarang numidang oiram da sinakre haina su phongdorakli Arunachal Pradesh ki nupa masasi Indian authority sing sinarakhiba duda local administration amasung panchayat ki leaders na haraute amna okhi Miram Taron say Tarakatre asi Hokiba Janawari Tarakanipan line of control Mayagi Lungta zone area da maki Mamanaba Zoni Yasing Kaupa Amagaloina Sadan Masat pada Fakibani Yasing di Chinese kilan missing Makutagi Nanthuraglava Matung Mari Lenaba authority da Miram Pakre and report Okibani Lushila Poina Topa Mana Congress ki ani supo ina mirep taragi maming lautokre State Assembly gi tangkak ani thokna pangthok doriba sit humpu gi mikalasida opposition Congress na ani supo ina ngasi mirep taragi maming lautokre AICC All India Congress Committee gi General Secretary su oiriba CEC Central Election Committee in charge Mukul Wasnik na thokpasirol magi matung ina ngasi mirep oina lauthorakli bising adudi mapan thangmai banda hizam Nutan Chandra Singa, Taragamatui, Sagol Banda, Moyangte, Momo Singa, Taragamari, Yeskulda, Ningombam, Helen Rosinga, Taragataruk, Shikmai, Sida, Ningthauzam, Beren Singa, Kungataruk, Visnupura, Ningthauzam, Joy Kumar Singa, Kungataret, Moirangda, Pukrem, Sarasandra Singa, Nipu, Ziribamda, Badarur Rahaman, Nipugamatoi, Sandel Sida, Dr. Zangkhopau Hawkif Yangkai Kangpokpi de en Kipgen amasum Yangkai Ganipan Chusampur SD da Hais Mangsin Kup Paitini Panmaya Opposition Congress Hawkip Janawari Kungani Thu Ahanbo in Assembly constituency Nipu the Mirep Laktokrabani Left Party Singa People Alliance Tauriba Congress na Impal East ki Kuraida CPI gi Mirep RK Amusna Singhara Sogatpagaloina na Assembly constituency asigi sit asi Thadokrabani ngasi power Congress ko in apun be Assembly constituency yang khaida makoi gi mirep sing thadokli hainisu pausna makhatan su phongdorakli lushila poina ten ma paw mana kar manungda marks upa maram sadi Delhi government COVID-19 pandemic asiga mari lainana kar manungda oirabasu sungsoi soidana face mask upkadabani haibu wapam adu Delhi High Court na maram sadi haina reject tokre Court asigi mekedi kari ki dam hairiba order adu withdraw tawdribano haina hangkibaga loinana order adu aranmu order ni hainisu khangan khre hairi Delhi government ki mekedi ki kar manung da matom da satpada oirabasu face mask upkadabani lupa songa fine tawgani haina inglisingani ge kunu order thokibadu housing amuk lupa lising ani de hengalagani haina thokiba order adu busingnaraduna petition mari file torakpadigi Delhi High Court ki Justice Bipin Singha amasum Justice Zaimit Singa ani ki division bench na maram sade haina ngasi chata ki hearing amada khan ki bani duga hausu ko nadi pawsu sinjarage pathosa ki so ki plan ki bi yaws mem nga pi gina masum maroi ba to pa update mem punang ngai minasi and thank you